हेलो मैम अहमद मैम खुरुमजरी ngasi aina tawjagadoriba ase February thagi tawjarage do nomaijing numita pokpa migi hana tawjarage nomaijing numita pokpa migi February thagi nomaijing numita pokpa migi ahambada imanaba imanabi adagi khangna sanaba aiga maruk mapang jinga pullaga thabak tawminaba matamda kaisu kaiba leitaba aduga moina thabak ama tawji hairakpa moiga thabak tawminaba sida aina makok oina tawba aduda natana hanadagi sen lakpa business tawba mijingi oiragadi hana tawriba thabak hena anauba thabak lakpa adagi sen thum adum lakpa tawrubada adum mai pakpa hanadagi hena lakpa oi aduga minadi khitang yengjanle habadi yamna phattana yengjanbadi nataba maje hana thabak suba nombe yamna kalli adui mathaktuda hantakti maje afaba mi ama oire ana adumaina mina khara ngangnaba aiga naknaba aiga punba mijingna haibati aigi imanabi aiga naknaba thangnaba yumlong kaironaba makta oiro aiga khangna sanaba mijingga oiragasu moina adumaina khara hainaba aduga ai isajisu thabak yamna phaba hanadagi thabak yamna suba nomba kanba mi ama oiba aduga sengi matangda oiragasu senje dum phajana lakpa hana laiba sensidagi hena lakpa adai business tawbagi oiragasu aina hana business tawriba sidagi hena anauba lakpa phaba lakpa adumaina oiba ado ani subagi jisu dum aphaba oire habadi aiga khangnaba imanabi adagi atopa misingdagi oiragasu mamangdasu dum lae ani subadasu dum lae aiga khangnariba misingsina thabak anauba ama tawminasi hairakpa thabakse tawragasu kaisu kaiba leitaba aduga aina thabakse khanjanaraga leiragadi thabakse kaisu satkibana hani ai horenji tawge hayengji tawge ai khar laya tawge na adumaina khanba oiragadi thabakse tawba matamda aina tawgena khallaga leiba oiragadi thabakse kaisu oiroi habadi chatkibana hangani aduga sen thumju asauba dum lae tawrubada mai pae aina thabak anauba am tawge hargasu mamangdasu hape dum manare mamangjiga aina thabak anauba am tawge hargasu kaisu kaiba leite tawrubada dum mai pae hujiki oinadi February thasigi oiragadi hanagiju dum afaba oi lakadoriba matamsidasu dum afaba oi ado aroibagisidu adum afaba oi habadi aina hana thabak tawribase sigi thabak sidagi anauba tawkhala anauba thabak se tawge ai chawthoknaba si thabak simdi tawge na haibase si tawba matamda adum mai pakpa adagi hana pallaga leiba habadi aina thabak sim am tawrpanina khitang pallaga leigiba matang oiragasu adugi thabakto tawba matamda adum mai pakpa adumaina oi nomaijing numita pokpa migi ado hujik nungsinaribasinggi haragadi hujik nungsinaribasingse adum nungsi chanana adum leiminaba aduga single singi oiragana single anauba ama lao haiba leiba aduga yumkai palabasingi oiragadi nungsi chanana adum leiminai hana leiriba maongduda adum leiminai Ningthukaba numita pokpa migi amuk tawjarage mayamdadi Ningthukaba numita pokpa migi February thagi haptagi yengjagre ado aina hujik yengibsina February thagi aigi channel sibo mayamna nungsibiduna subscribe tawbiramo Ningthukaba numita pokpa migi
ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯂꯩꯕ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯥꯏꯕ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯈꯤꯕ ꯂꯩꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯥꯏꯔꯒ ꯂꯩꯕ ꯉꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯤꯇꯗꯤ ꯂꯥꯛꯇꯕ ꯂꯥꯛꯑꯒꯁꯨ ꯈꯔ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯒ ꯃꯃꯥꯡꯗ ꯈꯤꯇꯪ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯈꯨꯗꯣꯡ ꯅꯥꯇꯩ ꯆꯥꯗꯕ ꯑꯃ ꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯩꯁꯤꯗ ꯊꯕꯛꯁꯤꯗ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯁꯤꯗ ꯊꯕꯛꯁꯤ ꯇꯧꯕ ꯃꯇꯝꯗ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯒꯨꯝ ꯐꯥꯎꯈꯤꯕ ꯑꯗꯨꯝꯕꯒꯨꯝꯕ ꯂꯩꯔꯒꯗꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯈꯔ ꯃꯥꯏ ꯄꯥꯛꯄ ꯋꯥꯠꯅ ꯂꯥꯛꯄ ꯑꯗꯨꯒꯤ ꯃꯔꯝꯅ ꯏꯁꯥꯁꯤꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯊꯕꯛ ꯀꯩꯝꯇ ꯇꯧꯅꯤꯡꯕ ꯐꯥꯎꯗꯕ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨꯗꯩꯗꯨꯗ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯂꯩꯕ ꯑꯩ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯕ ꯃꯇꯝꯗ ꯑꯩꯁꯦ ꯁꯣꯏꯈ꯭ꯔꯦ ꯑꯗꯒꯤ ꯑꯩ ꯆꯦꯛꯁꯤꯟꯅ ꯇꯧꯍꯧꯗ꯭ꯔꯦ ꯑꯩ ꯆꯦꯛꯁꯤꯟꯅ ꯇꯧꯔꯝꯃꯒꯗꯤꯅ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕꯩ ꯃꯍꯨꯠꯇ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯋꯥꯅꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯒ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯍꯧꯈꯤꯕ ꯄꯣꯠꯇꯨꯗ ꯌꯥꯝꯅ ꯈꯟꯖꯟꯗꯕꯤꯗ ꯏꯁꯥꯁꯤꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯋꯥꯈꯜꯁꯦ ꯈꯟꯖꯟꯗꯕꯤꯗ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦꯅ ꯏꯁꯥꯁꯦ ꯑꯋꯥꯕꯗ ꯈꯟꯖꯜꯂꯒ ꯁꯨꯝ ꯂꯩꯕꯩ ꯃꯍꯨꯠꯇ ꯇꯨꯡꯗ ꯂꯥꯛꯀꯗꯕꯒꯤ ꯃꯔꯝꯁꯤꯗ ꯏꯁꯥꯁꯤꯗ ꯊꯧꯅꯥ ꯑꯃ ꯌꯥꯎꯕ ꯏꯁꯥꯁꯦ ꯊꯧꯅꯥꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯇꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯁꯤ ꯈꯟꯖꯜꯂꯔꯣꯏ ꯑꯩꯅ ꯏꯁꯥꯁꯦ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯣ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯐꯅꯗꯤ ꯇꯥꯔꯛꯑꯦ ꯐꯅ ꯇꯥꯔꯛꯄꯁꯤꯗ ꯑꯩꯅ ꯊꯕꯛꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯐꯕꯁꯨ ꯑꯩꯉꯣꯟꯗ ꯊꯕꯛꯁꯦ ꯑꯐꯕꯁꯨ ꯂꯥꯛꯑꯦ ꯐꯠꯇꯕꯁꯨ ꯂꯥꯛꯏꯕꯁꯤꯗ ꯋꯥꯈꯜꯁꯤꯗ ꯑꯩ ꯀꯔꯝꯕ ꯊꯕꯛꯁꯦ ꯇꯧꯁꯤꯒꯦꯅ ꯋꯥꯈꯜꯁꯦ ꯐꯖꯅ ꯈꯟꯊꯔꯒ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯊꯕꯛꯁꯦ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯂꯥꯛꯑꯦ ꯁꯨꯝꯕ ꯊꯕꯛ ꯈꯔ ꯂꯥꯛꯑꯦ ꯑꯩꯅ ꯂꯥꯛꯏꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩ ꯇꯧꯁꯜꯂꯒꯦꯗꯥꯅ ꯁꯠ ꯂꯥꯎ ꯇꯧꯁꯟꯕ ꯑꯣꯏꯔꯒꯗꯤ ꯂꯥꯛꯏꯕ ꯊꯕꯛꯁꯦ ꯐꯕꯁꯨ ꯌꯥꯎꯏ ꯐꯠꯇꯕꯁꯨ ꯌꯥꯎꯏ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯄꯁꯨ ꯋꯥꯠꯀꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯈꯟꯊꯔꯒ ꯑꯩꯅ ꯃꯃꯥꯡꯗ ꯈꯨꯗꯣꯡꯊꯤꯕ ꯈꯔꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯗꯅꯕ ꯇꯧꯔꯒꯦ ꯍꯣꯠꯅꯔꯒꯦ ꯊꯦꯡꯅꯔꯒꯦ ꯅ ꯈꯜꯂꯒ ꯇꯧꯕꯤꯌꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯂꯥꯛꯀꯅꯤ ꯍꯩꯁꯤꯡꯅ ꯊꯕꯛꯁꯦ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯗ ꯍꯩꯅ ꯁꯤꯡꯅ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯁꯤꯅ ꯐꯩ ꯁꯤꯅ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯋꯥꯈꯜꯁꯤꯗ ꯈꯜꯂꯒ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯑꯐꯕ ꯂꯥꯛꯀꯅꯤ ꯑꯗꯣ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯒ ꯈꯪꯅꯅꯕ ꯃꯤ ꯈꯔ ꯂꯥꯛꯏꯕ ꯃꯤꯁꯦ ꯑꯐꯕꯁꯨ ꯌꯥꯎꯏ ꯐꯠꯇꯕꯁꯨ ꯌꯥꯎꯏ ꯑꯗꯨꯗꯨꯅ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯈꯪꯅꯒꯗꯧꯔꯤꯕ ꯃꯤꯁꯦ ꯈꯤꯇꯪ ꯈꯟꯊꯔꯒ ꯈꯪꯅꯕꯤꯌꯣ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯁꯤꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩ ꯏꯁꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯈꯤꯕ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯇꯧꯔꯨꯕꯗ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯄ ꯋꯥꯠꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯀꯔꯤꯝꯇ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯐꯥꯎꯗꯕ ꯃꯤꯠ ꯅꯥ ꯂꯣꯏ ꯄꯨꯟꯁꯤꯜꯂ ꯂꯩꯔꯕꯅꯤꯅ ꯑꯩꯁꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯊꯕꯛ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕꯁꯦ ꯐꯥꯎꯗ꯭ꯔꯦ
ꯍꯥꯟꯅꯒꯤ ꯑꯋꯥꯕꯗꯣ ꯑꯗꯨ ꯋꯥꯈꯜꯗꯨꯗ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯏꯁꯥꯁꯤꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯊꯤꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯑꯗꯣ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯏꯁꯥꯁꯤꯗ ꯑꯩ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯥꯔꯦꯅ ꯈꯜꯂꯁꯤ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯥꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯂꯩꯕ ꯏꯁꯥ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯧꯔꯒꯁꯨ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯗꯕ ꯑꯩꯅ ꯁꯥꯔꯤꯕ ꯃꯊꯥꯗꯨꯗ ꯑꯗꯨꯝ ꯈꯟꯖꯜꯂ ꯂꯩꯕ ꯑꯗꯨꯗꯒꯤ ꯃꯤꯅꯁꯨ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯍꯜꯂꯝꯕ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯅ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯍꯜꯂꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯁꯤꯗ ꯑꯗꯨꯗ ꯑꯗꯨꯝ ꯈꯟꯖꯜꯂ ꯂꯩꯕꯗꯨ ꯈꯟꯖꯟꯕꯒꯤ ꯃꯍꯨꯠꯇ ꯋꯥꯈꯜ ꯈꯤꯇꯪ ꯆꯥꯎꯊꯣꯛꯑꯒ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯩ ꯃꯃꯥꯡꯗ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯁꯤꯗꯩꯁꯤꯗ ꯁꯨꯝ ꯈꯟꯖꯜꯂꯒ ꯂꯩꯔꯒꯗꯤ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯩ ꯁꯤꯁꯤꯒꯤ ꯋꯥꯈꯜꯁꯦ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯊꯕꯛ ꯇꯧꯅꯕ ꯏꯁꯥꯗ ꯍꯣꯠꯅꯔꯒꯦꯅ ꯑꯗꯨꯝꯕꯒꯤ ꯊꯧꯅꯥ ꯑꯃ ꯌꯥꯎꯔꯒ ꯍꯣꯠꯅꯕꯤꯌꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯃꯥꯡꯗ ꯍꯧꯈꯤꯕꯗ ꯁꯨꯝ ꯈꯟꯖꯜꯂ ꯂꯩꯔꯒꯗꯤ ꯍꯦꯟꯅ ꯏꯁꯥꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯊꯕꯛꯁꯦ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯏꯁꯥꯁꯤꯗ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯣꯏ ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯑꯋꯥꯕꯁꯦ ꯊꯥꯗꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯪꯁꯟꯕꯤꯌꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯃꯤꯅ ꯈꯤꯇꯪ ꯌꯦꯡꯁꯟ ꯈꯣꯠꯆꯟꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯦ ꯍꯥꯟꯅ ꯑꯗꯨꯝ ꯍꯣꯠꯅꯕ ꯀꯜꯂꯦ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯊꯕꯛꯁꯦ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯀꯟꯕ ꯁꯦꯟ ꯊꯨꯝ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯗ ꯃꯃꯥꯡꯗꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯇꯥꯔꯦ ꯐꯦꯕꯋꯥꯔꯤ ꯊꯥꯒꯤ ꯂꯥꯛꯀꯗꯕ ꯃꯇꯝꯁꯤꯗꯅ ꯑꯩꯅ ꯊꯕꯛꯁꯦ ꯁꯨꯔꯨ ꯅꯣꯝꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯑꯣꯏꯕ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯁꯨꯔꯦ ꯈꯜꯂꯁꯤ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗꯒꯤ ꯍꯦꯟꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯒꯤ ꯁꯦꯟꯒꯤꯗ ꯑꯣꯏꯔꯒꯁꯨ ꯁꯦꯟ ꯑꯗꯨم ꯂꯥꯛꯄ ꯑꯩꯒ ꯈꯪꯅꯕ ꯏꯃꯥꯟꯅꯕꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯁꯤꯅ ꯑꯣꯏꯔꯒꯁꯨ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯁꯤ ꯊꯕꯛꯁꯤꯅꯤ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯇꯧꯃꯤꯟꯅꯔꯒꯁꯨ ꯃꯣꯏꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯕ ꯃꯣꯏꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯑꯐꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯀꯣꯛ ꯊꯣꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯁꯤꯃꯗꯤ ꯇꯧꯃꯤꯟꯅꯁꯤ ꯁꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯦꯅ ꯑꯩ ꯏꯁꯥꯁꯤꯅ ꯃꯀꯣꯛ ꯊꯣꯡꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯄꯩꯁా ꯋꯥꯔꯝꯃꯒꯁꯨ ꯍꯥꯟꯅꯗꯒꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯊꯕꯛꯁꯦ ꯍꯥꯟꯅ ꯂꯥꯛꯑꯝꯗ꯭ꯔꯒꯁꯨ ꯊꯕꯛꯁꯦ ꯑꯅꯧꯕ ꯂꯥꯛꯄ ꯄꯩꯁా ꯅꯨꯡꯁꯥ ꯂꯥꯛꯄ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯤꯅꯗꯤ ꯈꯤꯇꯪ ꯉꯥꯡꯅꯕ ꯂꯩ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯍꯥꯟꯅ ꯋꯥꯔꯝꯕꯗꯒꯤ ꯁꯨꯃꯥꯏ ꯇꯧꯗꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯁꯨꯕ ꯅꯣꯝꯕꯗꯒꯤ khitang kome nungaire madi afaba haibado oire ana adumaina ngangnaba mina ado ahum subagisijo adum afaba oina tare haibadi thabak anauba lakpa adage thabakse aina tahoudragadi laagajo aise thabakse isasida tawsira tawgumsira nin khanjanaraga leiba aduga thabakse tahoudaba oiragadi aingonda kaisu aduduna amangba oirakpa adu thabakti laagajo ai satlauna tawgene na wakhanjida khallaga tawragadi afaba habdo oi ado afaba oigaso amaromdadi thang tharakpanina thang haibase khitang chection biyo aina thabakse tawba matamda wakhanjida khitangdi khandharaga taw thabakse tawba matamda tawbiyo habdi thangina thang haibase aina karigumba maram amadasu khitang ayet apal laiba adagi aso apanda bo hairone adumaina adum laiba aduna tabakse lakti lakani laagasu tawba matamda khitang chection biyo de mi thengnaba imanabi khangna chanaba makto oiro adumaina thengnabada adum khara chection biyo adu tabak ki adum afaba adum lae adu oiradi huji leba pokpa numita pokpa migi singanjingi oiragadi anauba ama lao haiba laiba hujuji nungsinariba jingi oiragaso adum nungsijanana laiminaba aduga yumkai palaba jingi oiragaso adum nungsijanana laiminai adudi yumja kaisa numita pokpa migi am tawjarage leba pokpa numita pokpa migi loijare ma'am Beba popa numita popa migi loijare sorry yumja kaisa numita popa migi
ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛꯀ ꯍꯟꯖꯟꯅ ꯍꯥꯏꯒꯗꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛꯀꯁꯨ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯑꯗꯨꯒꯤ ꯍꯟꯖꯟꯅ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯑꯋꯥꯕ ꯍꯥꯏꯕꯗꯤ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯗꯥꯎ ꯌꯥꯗꯕ ꯁꯦꯟ ꯊꯨꯝꯒꯤ ꯈꯤꯇꯪ ꯑꯋꯥꯕ ꯂꯩꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯈꯔ ꯊꯥꯗꯔꯨꯔꯒ ꯄꯩꯁꯥꯁꯦ ꯑꯃꯥꯡꯕ ꯑꯩꯅ ꯊꯥꯗꯈꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨꯃꯛ ꯂꯥꯛꯇꯕ ꯑꯗꯒꯤ ꯑꯩꯅ ꯃꯤꯅ ꯄꯩꯁా ꯄꯨꯈ꯭ꯔꯦꯅ ꯈꯜꯂꯁꯤ ꯃꯤꯅ ꯄꯩꯁా ꯄꯨꯈ꯭ꯔꯒꯁꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯅ ꯄꯤꯔꯨꯔꯒ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯨꯗ ꯁꯤꯡꯉꯛꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯄ ꯑꯗꯨꯒ ꯑꯩꯒ ꯈꯪꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯑꯃ ꯏꯁꯥꯁꯤꯗ ꯇꯥꯍꯜꯂꯝꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯁꯤꯗ ꯀꯔꯤꯝꯇ ꯁꯨꯝꯅꯤꯡ ꯅꯣꯝꯅꯤꯡꯕ ꯐꯥꯎꯗꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯥꯡꯕ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯇꯕ ꯑꯗꯩ ꯑꯩ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯩꯁꯦ ꯑꯗꯨꯒꯤ ꯊꯕꯛꯁꯦ ꯇꯧꯔꯝꯗ꯭ꯔꯒꯗꯤꯅ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯂꯩꯕ ꯑꯗꯣ ꯁꯤ ꯈꯟꯖꯟꯕꯒꯤ ꯃꯍꯨꯠꯇ ꯃꯊꯪ ꯂꯥꯛꯀꯗꯕ ꯃꯇꯝꯗꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯩ ꯊꯕꯛ ꯑꯣꯏꯔꯣ ꯃꯤ ꯑꯣꯏꯔꯣ ꯊꯦꯡꯅꯕ ꯃꯇꯝꯁꯤꯗ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦꯅ ꯋꯥꯈꯜꯁꯤꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕꯤꯌꯣ ꯑꯋꯥꯕ ꯇꯥꯈꯤꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯗꯕꯅꯤꯅ ꯇꯥꯖꯈ꯭ꯔꯖꯅꯨ ꯃꯊꯪ ꯂꯥꯛꯀꯗꯕ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯐꯖꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯋꯥꯈꯜꯁꯤꯗ ꯈꯜꯂꯒ ꯊꯕꯛꯁꯦ ꯐꯖꯅ ꯃꯊꯪꯗꯗꯤ ꯁꯨꯃꯥꯏꯅ ꯃꯤꯠ ꯅꯥ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛꯁꯦ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯌꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯗꯣ ꯑꯅꯤꯁꯨꯕꯒꯤꯁꯤꯁꯨ ꯑꯩꯉꯣꯟꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ खितंग माई पाकपदी वाटले अदुगा थबकसे अदुम इसाजिदा अदुम थबकसे सूबा नोंबदी अदुम कल्ले अदगी पैसाजु अदुम लाकनी लाअगजु अइंगोंदा खितंग चटपना हेनबदो अदुमाइना ओइबा अइना थबक अमा सूरे खल्लजि सूरिबा थबकसिदा वाखनजे अइजे सिगी थबकसे सूजिरा सूगुमजिरा ममांगदा खुदोंथिबा अमा तागरे अदुदि अइना खुदोंथिबा तागिबसे सिगिजिजे सुमाइना अइजे अमुका हन्ना खुदोंथिबा तारगदिना वाखनजिदा खल्लगा खंजानरगा लैबा थबक अमा तौबा मतमदा तौबम खंगदबा अदुना मरम ओइरगा इसाजिदा यामना अवाबा अमा ओइबा अदो वाखनजे सुमाइना खनबगी महुत्ता अइजे थबकसे तौजिरा तौगुमजिरा अइना हुजिक तौगदोरिबा थबकसे अनि अहुम लाएन खल्लजेबा अइजे थबकसे तौबा मतमदा सिगी थबकसे तौजिरा तौगुमजिरा अइसे करम्बा तौगेना खल्लगा सुम लैबगी महुत्ता लाइबा थबकसिंजिदगी इसाना अफा फत्ता दो खंधबिरगा अइ सिमदि तौबा याइ सिमदि तौबा यादे सी तौरगना अइंगोंदा खरा कानागनी अदुगा सी तौरगना अइंगोंदा खरा मांगजगनी हाइबदो वाखनजिदा खितंग खंधरगा थबकसे तौबियो इसाजिदा मितना सिदासु दुम कैनो टू ऑफ सो साइन तारे सिदासु अदु सुमाइना लैबा महुत्ता थबकसे फजना पांगथोकपियो अदुगा इमुंग मानुंगदसु मोत चानादबा हाइबदि युमगै पालबा मिसिंगी ओइना इमुंग मानुंगदसु दुम मोत चानादबा नुंगाइनादबा साउनाबा खनाबा ओइबा हाइबदि अइना खनबना अमा ओइबा माना खनबना अमा ओइबा थबक मत तौरसु माना तौथोरपना अमा ओइबा अइना तौहनिंगबना अमा ओइबा अदुमाइना मरम ओइरगा थबक तौबा मतमदसु दाउ खितंग यादे अदगी इमुंग मानुंगदसु खितंग साउनाबा नुंगाइनादबा अदुमाइना ओइ अदु सिंगलजिंगी ओइरगाजु सिंगल ओइना अदुम लैजबा अनौबा अमा लाओ हाइबदि लैते युम कै पालबा सॉरी लैसाबी पाखंग हुजु हुजु नुंसिनरिबा जिंगी ओइरगाजु मबानीगी मरक्ता हुजु हुजु खितंग नुंगाइनादबा साउनाबा वा अमा ngangnabada खितंग बकलाउना दुम साउनाबा मोत चानादबा ओइ अदुदि युमजाकैसा पोकपा मिगी मतंग सिदैसिदा लोइसनजरगे सगोलसेन नुमित्ता पोकपा मिगी अमुक तौजरगे मैम
ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯑꯍꯥꯟꯕꯗ ꯈꯤꯇꯪ ꯐꯅ ꯇꯥꯔꯛꯑꯦ, ꯃꯊꯪꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯇꯥꯔꯛꯑꯦ. ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯁꯦꯟ ꯊꯨꯝ ꯑꯆꯧꯕ ꯂꯥꯛꯄ, ꯑꯗꯩ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯇꯧꯕ ꯉꯝꯕ. ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯁꯦꯟꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯂꯥꯛꯄ, ꯑꯗꯨꯒ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯖꯅ ꯌꯨꯝ ꯑꯃ ꯐꯖꯅ ꯄꯥꯟꯕ ꯉꯝꯕ, ꯌꯨꯝ ꯑꯃ ꯐꯖꯅ ꯄꯥꯟꯃꯤꯟꯅꯕ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯦꯟꯁꯦ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ. ꯁꯦꯟꯁꯦ ꯃꯌꯥꯝ ꯁꯤꯖꯤꯟꯅꯈ꯭ꯔꯒꯗꯤ ꯑꯩ ꯍꯟꯗꯛ ꯊꯥꯗ ꯂꯨꯄꯥ 10,000 ꯂꯥꯛꯑꯦ ꯈꯜꯂꯁꯦꯕ. 10,000ꯁꯦ ꯂꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯍꯥꯏꯔꯒꯁꯨ 10,000ꯁꯦ ꯂꯣꯏ ꯁꯤꯖꯤꯟꯅꯈ꯭ꯔꯒꯗꯤ ꯃꯊꯪꯗ ꯂꯥꯛꯑꯒꯗꯤ ꯃꯊꯪ ꯊꯥꯗ ꯑꯃꯨꯛ ꯈꯤꯇꯪ ꯍꯟꯊꯅ ꯂꯥꯛꯑꯒꯗꯤ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏ ꯄꯩꯁꯥꯁꯦ ꯂꯩꯔꯔꯣꯏꯕ. ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯐꯖꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯤꯌꯣ. ꯄꯩꯁꯥ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯪꯂꯩꯗ ꯂꯩꯊꯣꯛꯄ, ꯑꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯨ ꯇꯧꯕꯤꯒꯅꯣ. ꯑꯗꯨꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯗꯣꯏꯅꯦ. ꯑꯗꯨ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ, ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯈꯤꯇꯪ ꯗꯥꯎ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕ. ꯑꯗꯨꯒ ꯑꯩꯒ ꯈꯪꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯄꯤꯔꯝꯕ, ꯍꯥꯏꯕꯗꯤ ꯃꯤꯅ ꯄꯩꯁꯥ ꯄꯨꯈꯤꯕ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯊꯥꯖꯅ ꯄꯤꯔꯨꯔꯒ ꯄꯩꯁꯥꯁꯦ ꯁꯤꯡꯉꯛꯇꯕ. ꯑꯗꯩ ꯊꯕꯛ ꯇꯧꯃꯤꯟꯅꯔꯦꯅ ꯈꯜꯂꯁꯦ, ꯑꯩꯒ ꯇꯧꯃꯤꯟꯅꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯃꯤꯟꯅꯔꯒ ꯃꯣꯏꯅ ꯀꯥꯟꯅꯕꯅ ꯃꯣꯏꯅ ꯐꯪꯈꯤꯕ, ꯑꯗꯨꯒ ꯑꯋꯥꯕꯅ ꯑꯩꯉꯣꯟꯗ ꯑꯣꯏꯍꯧꯕ, ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯩ ꯃꯤꯅꯁꯨ ꯈꯤꯇꯪ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ, ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ, ꯑꯐꯕꯕꯨ ꯑꯣꯏꯔꯣ ꯐꯠꯇꯕ ꯑꯣꯏ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯉꯥꯡꯅꯔꯅꯤ. ꯍꯥꯏꯕꯗꯤ ꯁꯤꯗ ꯇꯥꯔꯛꯏꯕ ꯀꯥꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯉꯥꯡꯅꯕ, ꯃꯥꯅ ꯇꯧꯖ ꯁꯥꯏꯖꯦ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯑꯗꯨꯝ ꯈꯔ ꯉꯥꯡꯅꯕ, ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯣ ꯑꯔꯣꯏꯕꯒꯤꯁꯤꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ, ꯑꯋꯥꯕ ꯈꯔ ꯅꯪꯈꯤꯕ ꯂꯩꯕ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯁꯤꯗ ꯀꯔꯤꯝꯇ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯐꯥꯎꯗꯕ, ꯑꯩꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨ ꯊꯣꯛꯑꯝꯗ꯭ꯔꯒꯗꯤ, ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯍꯥꯏꯔꯤꯁꯤꯅ ꯑꯩꯅ ꯃꯃꯥꯡꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯈ꯭ꯔꯦ. ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯊꯥꯗꯔꯝꯗ꯭ꯔꯒꯗꯤ, ꯑꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯁꯣꯏꯈ꯭ꯔꯦ, ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩ ꯇꯧꯔꯝꯗ꯭ꯔꯒꯗꯤꯅ ꯋꯥꯈꯜꯁꯤꯗ ꯑꯗꯨꯗ ꯑꯗꯨꯝ ꯈꯟꯖꯜꯂ ꯂꯩꯕ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ, ꯏꯁꯥꯁꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯑꯗꯨꯗ ꯑꯗꯨꯝ ꯈꯟꯖꯜꯂ ꯂꯩꯕ. ꯑꯗꯨ ꯈꯟꯖꯟꯕꯒꯤ ꯃꯍꯨꯠꯇ, ꯑꯋꯥꯕꯁꯦ ꯈꯟꯖꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯈꯟꯕ ꯌꯥꯗꯦ, ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯁꯥꯡꯉꯦ, ꯑꯗꯨꯗꯅꯤ ꯑꯋꯥꯕ ಖꯔꯁꯦ ꯍꯧꯈ꯭ꯔꯕꯅꯤꯅ, ꯍꯥꯏꯕꯗꯤ ꯊꯣꯛꯈ꯭ꯔꯕꯅꯤꯅ, ꯊꯧꯗꯣꯛꯁꯦ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯊꯣꯛꯆꯈ꯭ꯔꯖꯅꯨ. ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯅ ꯈꯜꯂꯒ ꯏꯁꯥꯁꯤꯗ ꯃꯊꯪꯗꯗꯤ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯕꯤꯌꯣ. ꯑꯗꯨꯒ ꯑꯋꯥꯕ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯟꯖꯜꯂꯒ ꯂꯩꯕꯤꯒꯅꯣ. ꯈꯔ ꯑꯗꯨꯝ ꯏꯁꯥꯁꯤꯗ ꯀꯥꯎꯊꯣꯛꯄ ꯇꯝꯕꯤꯌꯣ. ꯑꯗꯨ ꯑꯣꯏꯗꯤ ꯁꯒꯣꯜꯁꯦꯟ ꯄꯣꯛꯄ ꯃꯤꯒꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯅꯨꯡꯉꯥꯏꯅꯗꯕ, ꯑꯗꯩ ꯁꯥꯎꯅꯕ ꯑꯗꯨꯝ ꯇꯥꯔꯛꯑꯦ. ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯗꯕ, ꯁꯥꯎꯅꯕ ꯇꯥꯔꯛꯑꯦ. ꯑꯗꯨꯒ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯂꯩꯇꯦ. ꯂꯥꯛꯑꯦꯅ ꯈꯜꯂꯒꯁꯨ, ꯍꯥꯏꯗꯤ ꯂꯥꯛꯑꯦꯅ ꯈꯜꯂꯒꯁꯨ ꯋꯥꯈꯜꯁꯤꯗ ꯈꯤꯇꯪ ꯈꯟꯊꯔꯒ, ꯑꯩ ꯃꯥ ꯈꯪꯅꯕ ꯃꯇꯝꯗ ꯑꯩꯁꯦ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯀꯃꯥꯏꯅ ꯇꯧꯒꯅꯤꯅ ꯋꯥꯈꯜꯁꯤꯗ ꯈꯤꯇꯪ ꯈꯟꯕꯤꯌꯨ. ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯄꯅꯤꯅ ꯁꯤꯡꯒꯜꯒꯤꯗꯤ ꯑꯅꯤꯔꯛ ꯊꯣꯛꯅ ꯍꯥꯏꯖꯔꯦ. ꯑꯗꯣ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ. ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ
ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯃꯥꯡꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯂꯩꯈꯤꯕ ꯑꯗꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯒꯤꯁꯦ ꯉꯥꯏꯔꯒ ꯂꯩꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯟꯖꯜꯂ ꯂꯩꯕ ꯑꯩꯁꯦ ꯊꯕꯛꯁꯦ ꯇꯧꯁꯤꯔ ꯇꯧꯒꯨꯝꯁꯤꯔꯅ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯟꯖꯥꯟꯅꯔ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯅ ꯃꯊꯪ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯇꯧꯒꯦ ꯁꯤꯃꯗꯤ ꯇꯧꯒꯦ ꯅ ꯊꯕꯛꯁꯦ ꯃꯁꯥꯁꯤꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯈꯜꯂ ꯂꯩꯕ ꯃꯊꯪ ꯊꯕꯛꯁꯦ ꯇꯧꯒꯦꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ ꯈꯟꯕꯗꯪ ꯑꯣꯏꯕ ꯊꯕꯛ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯣ ꯋꯥꯈꯜꯗ ꯑꯩ ꯁꯤꯃꯗꯤ ꯇꯧꯒꯦꯅ ꯃꯊꯪ ꯁꯨꯝ ꯃꯌꯥꯝ ꯑꯃ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄꯤꯌꯣ ꯊꯕꯛ ꯑꯣꯏꯅ ꯈꯟꯕꯗꯪ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯣ ꯑꯐ ꯐꯠꯇ ꯈꯟꯊꯔꯒ ꯊꯕꯛꯁꯦ ꯁꯨꯝ ꯈꯜꯂꯒ ꯂꯩꯕꯤꯒꯅꯣꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯣꯕ ꯑꯗꯣ ꯑꯅꯤꯔꯛ ꯁꯨꯕꯒꯤꯁꯤꯅ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯊꯕꯛꯁꯦ ꯇꯧꯔꯒꯁꯨ ꯏꯁꯥꯁꯤꯗ ꯑꯩꯁꯦ ꯀꯔꯝꯕ ꯇꯧꯁꯤꯒꯦꯅ ꯈꯟꯖꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯁꯤ ꯇꯧꯔꯒꯗꯤ ꯐꯒꯗ꯭ꯔꯥ ꯁꯤ ꯇꯧꯔꯒꯗꯤ ꯐꯒꯗ꯭ꯔꯥ ꯑꯩ ꯁꯤꯃꯗꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯊꯕꯛꯁꯦ ꯀꯔꯝꯕ ꯊꯕꯛꯁꯦ ꯇꯧꯁꯤꯒꯦ ꯃꯃꯥꯡꯒꯤꯁꯦ ꯇꯧꯁꯤꯔꯥ ꯍꯧꯖꯤꯛ ꯇꯧꯁꯤꯔꯥ ꯑꯅ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯋꯥꯈꯜꯁꯦ ꯆꯃꯝꯅꯔꯒ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯕ ꯑꯗꯨꯒ ꯁꯦꯟ ꯂꯥꯛꯑꯒꯁꯨ ꯁꯦꯟꯁꯦ ꯂꯥꯛꯄꯒ ꯆꯠꯄꯒ ꯑꯣꯏꯕ ꯏꯃꯨꯡꯗ ꯁꯦꯟ ꯇꯨꯡꯕ ꯉꯝꯗꯕ ꯑꯩ ꯍꯟꯗꯛꯀꯤ 5,000 ꯂꯥꯛꯑꯦꯅ ꯈꯜꯂꯁꯦ 10 ꯂꯥꯛꯑꯦ 10 ꯂꯥꯛꯑꯦꯅ ꯈꯜꯂꯁꯦ ꯑꯗꯨ ꯂꯥꯛꯏꯕ ꯁꯦꯟꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯆꯠꯐꯝ ꯂꯩꯕ ꯏꯃꯨꯡꯗ ꯁꯦꯟꯁꯦ ꯇꯨꯡꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯗꯩ ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯈꯟꯖꯥꯟꯅꯔꯦ ꯑꯗꯨꯒ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯗ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯈꯠꯅꯕ ꯁꯦꯟꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤꯁꯤꯗꯤ ꯑꯗꯨꯝ ꯑꯐꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯅꯧꯕ ꯂꯥꯛꯄ ꯑꯗꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯑꯩꯅ ꯊꯕꯛ ꯃꯃꯥꯡꯗ ꯉꯥꯏꯈꯤꯕ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯉꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯗꯣ ꯂꯥꯛꯄ ꯑꯗꯨꯝ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯩꯉꯣꯟꯗ ꯑꯐꯕ ꯊꯕꯛ ꯂꯥꯛꯄ ꯑꯗꯣ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯁꯤꯡꯒꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯕ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯈꯔ ꯁꯥꯎꯅꯕ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯃꯣꯠ ꯆꯥꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯇꯥꯔꯛꯑꯦ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯝ ꯈꯔ ꯐꯅ ꯇꯥꯔꯛꯑꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯊꯕꯛ ꯑꯅꯧꯕ ꯂꯥꯛꯄ ꯑꯗꯒꯤ ꯁꯦꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯁꯦꯟ ꯊꯨꯝꯁꯦ ꯑꯗꯨꯝ ꯑꯆꯧꯕ ꯑꯃ ꯂꯥꯛꯄ ꯁꯦꯟ ꯂꯥꯛꯄ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯩꯅ ꯁꯤ ꯊꯕꯛꯁꯤꯃ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯑꯩꯒ ꯈꯪꯅꯔꯤꯕ ꯏꯃꯥꯟꯅꯕꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯗꯒꯤ ꯁꯥꯒꯩ ꯅꯥꯇꯩꯃꯛꯇ ꯍꯥꯏꯔꯣ ꯑꯩ ꯁꯤ ꯊꯕꯛꯁꯤꯃꯗꯤ ꯇꯧ ꯁꯤ ꯊꯕꯛꯁꯤꯃ ꯇꯧ ꯊꯕꯛ ꯑꯆꯧꯕꯕꯨ ꯑꯣꯏꯔꯣ ꯃꯆꯥꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯏꯁꯥꯁꯤꯗ ꯑꯗꯨꯝ ꯊꯕꯛꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯂꯥꯛꯑꯝꯕ ꯍꯥꯏꯗꯤ ꯁꯦꯟ ꯊꯣꯛꯅꯅꯕꯒꯤ ꯃꯔꯝꯁꯦ ꯑꯗꯨꯝ ꯂꯥꯛꯑꯝꯕ ꯑꯗꯣ ꯂꯥꯛꯑꯒꯁꯨ ꯑꯅꯤꯔꯛ ꯁꯨꯕꯒꯤꯁꯤꯗꯤ ꯈꯤꯇꯪ ꯗꯥꯎ ꯌꯥꯗꯕ ꯇꯥꯔꯛꯑꯦ
ꯍꯥꯏꯗꯤ ꯂꯥꯛꯑꯒꯁꯨ ꯑꯅꯤꯔꯛ ꯃꯊꯪꯁꯤꯗꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯈꯤꯇꯪ ꯃꯤꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯑꯗꯒꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯑꯋꯥꯕ ꯑꯃ ꯄꯤꯔꯝꯕ ꯊꯕꯛ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯦ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯊꯥꯗꯈ꯭ꯔꯒ ꯄꯩꯁꯥꯁꯦ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯑꯗꯨꯝ ꯇꯧꯔꯝꯕ ꯌꯥꯝ ꯊꯤꯅ ꯑꯋꯥꯕ ꯑꯃ ꯅꯪꯍꯜꯂꯝꯕ ꯑꯩꯉꯣꯟꯗ ꯑꯗꯩ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯇꯕ ꯑꯗꯣ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯦꯕꯋꯥꯔꯤ ꯊꯥꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯄ ꯋꯥꯠꯀꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯃꯤꯅ ꯑꯗꯨꯝ ꯈꯔ ꯌꯦꯡꯁꯤꯟꯕ ꯃꯤꯅ ꯈꯔ ꯌꯦꯡꯊꯤꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯈꯤꯇꯪ ꯗꯥꯎ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏ ꯐꯦꯕꯋꯥꯔꯤ ꯊꯥꯒꯤꯁꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯁꯨ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯄ ꯋꯥꯠꯂꯦ ꯑꯗꯨ ꯁꯦꯟ ꯊꯨꯝ ꯂꯥꯛꯄꯩ ꯃꯇꯥꯡꯗꯁꯨ ꯍꯥꯟꯅ ꯂꯥꯛꯑꯝꯃꯤꯕ ꯁꯦꯟꯗꯣ ꯑꯗꯨ ꯌꯧꯅ ꯂꯥꯛꯇꯕ ꯁꯦꯟꯒꯤ ꯑꯋꯥꯕ ꯑꯗꯨꯝ ꯂꯩꯕ ꯑꯗꯒꯤ ꯃꯤꯅꯁꯨ ꯑꯩꯉꯣꯟꯗ खितंग येंजनबा दुमाइना ओय अहुम सुबगीजिजु खितंग नुंगाइतन तारे हदि ममांगदा आइना खुदोंथिबा थौदोक अमा थोखिबदो अदुदैजुदा अदुम खंजल लैबा अदुगी दुमाइना खंजलगा आई सी थबकसे तौरमदगदि आइंगोंदा थोइबा थौदोकसे थोअमोइदौनिको न वाखनजिदा सुम खंजल लैबा अंद सुमाइना सुम नुंगाइतन खंजनगदौबगी खंजलगा लैबै महुता वाखन खितंग नुंगाइथोप तंबियो हाइबदि ꯑꯩꯁꯦ ꯑꯋꯥꯕ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯟꯖꯜꯂꯒꯗꯤ ꯏꯁꯥꯁꯦ ꯁꯨꯝ ꯑꯋꯥꯕꯗ ꯁꯨꯝ ꯑꯣꯏꯔꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯗꯁꯨ ꯂꯩꯅꯥ ꯑꯃ ꯂꯥꯛꯑꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯤꯗꯕꯨ ꯏꯁꯥꯗ ꯑꯐꯕ ꯍꯥꯏꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨ ꯊꯣꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥꯗꯣ ꯄꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯋꯥꯔꯝꯃꯣꯏꯗꯧꯅꯤꯀꯣꯅ वाखनजे अदुदा दुम खंजल लैबा अदु खंजन बिगनो गैदोबै खंदोइनो हौग्रदि हौग्रे अदो लाकदोर मतमजिददि आई सुमाइ सोइग्रे सोइगिबा थबकसे काउथोखरो मथंग लाकददि आई मथंगिददि आइसे अफबा थबक सोइदनबा होटनरगे थबक अमा तौबा मतमदा खितंग खंधरगा दुम तौबियो सोइदनबा अदगी आइना तौगदोरि थबकसे सिदैजिदा फबरा फत्तबरा न वाखनजिदा थबकसे खलगा थबकसे फजना पांथोपियो नुंगाइतना सुम लैबै महुत्ता नुंगाइतबा वाखलसे मी लाउना हिता काउथो हायरगा काउथोपदि ngamba nate adu egasu isa isa gi matung le isa da thongna ama puthopiyo haibadi ai je sumaina nungaitabje khanba yade ai tungda lakadaba lambi da de afabado oijarajani na adugi thongna do uthoga nungaitaba wakhandu kauthoga nungaiba wakhanda oina lakpiyo adu थांजा नुमिता पोपा मीगी हुजी हुजी नुंसिनरिबा जिंगी ओइरगसु मबानीगी मरक्ता नुंगाइनदबा अंदे हाइबदी आइगा खंगना चानाबा इमानबी अदगी मरु मपांगजिंग नमक्ता ओइरो अदे इमुंग मनुंगदा ओइरगसु मोइना मरम ओइरगा आइंगोंदा यामना नुंगाइतबा थोपा अदगी इसादा ओइरगसु मबानी खंगनरिबा मबानी की मरक्ता मोत चानदबा नुंगाइतबा करिगुंबा मरम अमदगी साउनबा अदुना मरम ओइरगा याम थिना नुंगाइनदबा ओइबा अदु युंगै पालबा मिसिंगी ओइरगसु मोत चानबा खितंग वाटले अदुम साउनबा नुंगाइनदबा दुमाइना ओइ सिंगनजिंगी ओइरगसु अनौबा अमा लाएन खलसे अनौबा अमा लाकपा मतमजिदा अनौबा आई खंगनगदोइबा मिसे फबरा फत्तबरा दो वाखंद खितंग खंधरगा खंगनबियो दुदि थांज नुमिता पोपा मीगी जु मतंग सिदैसिदा लोइ संजरगे फेब्रुवारी थागी अदुदि अरोइबदा मयाम बु खुरुमजरी फेब्रुवारी थागी मतंग सिदैसिदा लोइजरे।